ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ UNLF MPA ꯂꯧꯊꯣꯛꯈꯤꯕꯒꯤ ꯆꯔꯥꯡꯅꯔꯤꯉꯩꯗ ꯅꯣꯡꯁꯨꯝ ꯑꯃꯗꯤ ꯎꯌꯨꯡꯄꯣꯛꯇ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗꯤ CRPF ꯀꯣꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯌꯥꯎꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯤꯄꯥ ꯃꯤꯄꯨꯟ ꯊꯣꯔꯛꯄꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗ ꯅꯣꯔꯗꯔꯟ ꯀꯃꯥꯟꯅ ꯅꯝꯗꯤꯂꯣꯡ ꯀꯪꯂꯥꯇꯣꯝꯕꯤ ꯒꯦꯠꯇ ꯅꯦꯄꯥꯂꯤꯁꯤꯡ ꯄꯥꯁ ꯄꯤꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯅꯦꯄꯥꯂꯤꯁꯤꯡꯅ ꯀꯨꯀꯤꯗ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯐꯪꯂꯕ ꯃꯇꯨꯡꯗ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗ ꯅꯣꯔꯗꯔꯟ ꯀꯃꯥꯟꯅ ꯅꯦꯄꯥꯂꯤꯁꯤꯡꯅ ꯄꯣꯠ ꯄꯨꯕ ꯄꯨꯡꯊꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯄꯨꯔꯝꯕ ꯇꯥꯔꯒꯗꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗ ꯅꯣꯔꯗꯔꯟ ꯀꯃꯥꯟꯅ ꯗꯤꯔꯦꯛꯁꯟ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯁ꯭ꯇꯦꯠ ꯃꯅꯨꯡꯁꯨ ꯑꯣꯏꯁꯅꯨ ꯃꯄꯥꯜꯗꯒꯤꯁꯨ ꯑꯣꯏꯁꯅꯨ ꯆꯍꯤ 10 ꯅꯠꯇ꯭ꯔꯒ 15ꯁꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯏज्ꯖꯠ ꯃꯥꯡꯍꯟꯕꯗ ꯆꯦꯟꯅꯔꯕꯗꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯖꯦꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 13ꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯟꯇꯣꯁ ꯁꯥꯕꯜꯗ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ 3 ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯂꯣꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ ꯏꯄꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯏꯄꯣꯝꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯝꯁꯟ ꯈꯨꯃꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞꯀ ꯌꯥꯝꯅ ꯅꯛꯅꯅ ꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯨ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯩꯕ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯎꯅ ꯑꯁꯣꯏꯕ ꯂꯩꯔꯦ ꯇꯥꯛꯄꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯃꯤꯌꯥꯝꯅ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯕ ꯊꯝꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯨ ꯑꯃꯁꯨꯡ ꯅꯟ ꯁꯨꯁꯤꯡꯕꯨ ꯃꯅꯤꯡ ꯇꯧꯍꯟꯗꯨꯅ ꯐꯨꯔꯨꯞ ꯑꯃꯒ ꯑꯃꯒ ꯍꯥꯠꯇꯣꯛꯅꯍꯜꯂꯦ ꯍꯥꯏꯅ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯇꯤ.ꯑꯩꯆ. ꯑꯄꯥꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤ लेप्तना थोरꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯍꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯝꯕꯤꯔꯤ ꯁꯨ ꯑꯃꯁꯨꯡ ꯅꯟ ꯁꯨꯁꯤꯡꯕꯨ ꯃꯅꯤꯡ ꯇꯧꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯂꯛꯂꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯈꯥꯏꯕꯨꯡ ꯊꯝꯂꯒ ꯍꯥꯠꯇꯣꯛꯅꯍꯜꯂꯦ ꯍꯥꯏꯅ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯇꯤ.ꯑꯩꯆ. ꯑꯄꯥꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯑꯃꯣꯕ ꯀꯣꯍꯔ ꯑꯃꯗꯤ MSFꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ MLA.MPL ꯂꯩꯁꯥꯡꯈꯣꯡ ꯀꯕꯨꯏ ꯋꯨꯃꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯆꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯡ ꯃꯩꯔꯥꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯈ꯭ꯋꯥꯏ ꯂꯩꯇ ꯀꯩꯊꯦꯜ ꯃꯆꯥ ꯂꯩꯁꯥꯡꯈꯣꯡ ꯀꯕꯨꯏ ꯈꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯠꯊꯈꯤꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯅ ꯁꯦꯝꯒꯠꯄ ꯈꯨꯟꯅꯩꯒꯤ ꯂꯥꯟꯃꯤꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯨꯝ ꯃꯩ ꯊꯥꯟꯕ ꯈꯨꯗꯛꯇ ꯂꯦꯞꯍꯜꯂꯨ ꯍꯥꯏꯕ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯐꯝꯈꯤꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯑꯃꯣꯕꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ K.H. ꯁꯨꯖꯠ ꯑꯃꯨꯀꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯥꯏꯁ꯭ꯔꯝ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯀꯣꯍꯔꯒꯤ ꯆꯤꯌꯔꯃꯦꯟ ꯄꯨꯂꯦꯟꯗ꯭ꯔꯣ ꯀꯣꯟꯁꯝ ꯑꯃꯗꯤ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ T.H. ꯑꯄꯥꯕꯤꯅ ꯋꯥ ꯉꯥꯡꯈꯤ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯔꯥꯖꯅꯤꯇꯤ ꯇꯧꯍꯟꯗꯨꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯇꯣꯈꯥꯏ ꯊꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯍꯤꯡꯃꯤꯟꯅꯔꯛꯂꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯇꯥꯏ ꯂꯩꯉꯥꯛꯀꯤ ꯁꯤꯐꯥꯏꯒꯤ ꯃꯅꯥꯛꯃꯛꯇꯗ ꯃꯤ ꯐꯥꯕ ꯑꯗꯨꯒ ꯃꯇꯨꯞ ꯀꯛꯂꯒ ꯍꯥꯠꯄꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯂꯥꯟꯁꯤꯟꯍꯟꯗꯨꯅ ꯃꯤꯇꯣꯞꯅ ꯂꯥꯟꯗꯥꯔꯛꯄ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯇꯟꯈꯥꯏꯔꯛꯄꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊ ꯀꯔꯤꯅꯣ ꯂꯩꯉꯥꯛ ꯑꯁꯤ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯄꯥꯡꯒꯜ ꯌꯥꯎꯗꯕ ꯂꯩꯉꯥꯛꯇꯤ ꯃꯤꯅꯥꯏ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯤꯕ ꯑꯁꯤ ꯍꯦꯟꯅ ꯆꯨꯝꯂꯛꯂꯦ ꯃꯤꯇꯣꯞꯅ ꯂꯥꯟꯗꯥꯔꯛꯂꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡꯗ ꯊꯨꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯉꯁꯤꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯃꯛ ꯂꯩꯍꯟꯒꯗꯧꯔꯦ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯊꯝꯂꯤꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯆꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯕꯗ ꯂꯥꯟꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯆꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ ꯆꯍꯤ 6ꯀꯤ ꯃꯁꯨꯅꯨꯄꯤꯗ ꯀꯥꯔ ꯊꯧꯍꯟꯈꯤꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯒꯥꯔꯤ ꯌꯥꯝꯅ ꯆꯤꯟꯕ ꯂꯝꯕꯤ ꯑꯃꯗ
ꯁꯨꯞꯅꯒꯤ ꯆꯍꯤ 6 ꯃꯈꯥꯏ ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯥꯡꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯒꯥꯔꯤ ꯊꯧꯍꯟꯗꯨꯅ ꯂꯥꯛꯈꯤꯕ ꯄꯨꯂꯤꯁ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯄꯨꯖꯥꯔꯤ ꯇꯤꯔꯨꯄꯊꯤꯕꯨ ꯃꯤꯌꯥꯝꯅ ꯈꯥꯝꯗꯨꯅ ꯅꯍꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯨꯕꯗ ꯄꯨꯖꯥꯔꯤꯅ ꯅꯊꯧꯔ ꯒꯥꯔꯤ ꯑꯁꯤ ꯑꯣꯇꯣꯃꯦꯇꯤꯛ ꯇ꯭ꯔꯥꯟꯁꯃꯤꯁꯟꯅꯤ, ꯑꯩꯉꯣꯟꯗ ꯐꯨꯜ ꯀꯟꯇ꯭ꯔꯣꯜ ꯂꯩ ꯍꯥꯏꯅ ꯄꯦꯁꯦꯟꯖꯔ ꯁꯤꯠꯇ ꯐꯝꯗꯨꯅ ꯈꯨꯝꯂꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯦꯂꯪꯒꯥꯅꯥꯒꯤ ꯗꯤꯖꯤꯄꯤ ꯑꯅꯟꯗ ꯇꯦꯒ ꯇꯧꯗꯨꯅ ꯋꯥꯀꯠꯂꯕ ꯃꯇꯨꯡ ꯗꯤꯖꯤꯄꯤꯅ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯄꯨꯖꯥꯔꯤꯕꯨ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯄꯨꯖꯥꯔꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯍꯜꯂꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤ ꯅꯧꯕ ꯑꯉꯥꯡꯅ ꯒꯥꯔꯤ ꯊꯧꯕꯒꯤ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯇꯥꯟꯅꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯉꯥꯡꯂꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯎꯠꯂꯝꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯦꯟꯁꯅꯔꯁ ꯑꯃꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 784 ꯌꯥꯎꯔꯝꯕꯗꯒꯤ ꯃꯤꯌꯥꯝ ꯉꯛꯅꯈ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯄꯦꯟꯁꯅꯔꯁ ꯑꯃꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 784 ꯌꯥꯎꯔꯝꯕꯒꯤ ꯐꯨꯇꯦꯖ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯉꯛꯅꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 85 ꯁꯨꯔꯕ ꯔꯥꯝꯆꯟꯗ꯭ꯔ ꯕꯔꯃ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯣꯀꯦꯜ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯁꯦꯟꯇꯔꯗ ꯊꯥꯒꯤ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯂꯧꯊꯣꯛꯄ ꯂꯥꯛꯈꯤ꯫ ꯑꯣꯄꯔꯦꯇꯔ ꯑꯗꯨꯅ ꯄꯦꯟꯁꯅꯔꯒꯤ ꯑꯦꯀꯥꯎꯟꯠ ꯌꯦꯡꯂꯨꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 784.87 ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯅꯈꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯠꯇ ꯁꯦꯟꯐꯝ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯑꯁꯣꯏꯕ ꯂꯩꯕ꯭ꯔꯥ ꯍꯪꯅꯔꯛꯈꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯦꯀꯥꯎꯟꯠꯇ ꯌꯥꯎꯕ ꯁꯦꯟꯐꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯊꯣꯛꯂꯤꯕ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯣꯠ ꯄꯤꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯀꯥꯎꯟꯠꯇ ꯌꯥꯎꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯔꯣꯗ ꯑꯦꯁꯦꯠ ꯃꯦꯅꯦꯖꯃꯦꯟꯠ ꯁꯤꯁꯇꯦꯝ (RAMS)ꯒꯤ ꯃꯈꯥꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ, ꯔꯤꯃꯣꯠ ꯁꯦꯟꯁꯤꯡ, ꯗ꯭ꯔꯣꯟ, GIS ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯒ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯅꯕ ꯑꯃꯁꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ (PWD)ꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯗꯦꯗ ꯄ꯭ꯔꯣꯖꯦꯛꯠ (EAP)ꯒꯤ ꯄ꯭ꯔꯣꯖꯦꯛꯠ ꯗꯥꯏꯔꯦꯛꯇꯔ CH ꯎꯇꯝ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯒꯤ 95 ꯆꯨꯊꯦꯛꯇ ꯂꯩꯕ DIPRꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯄ ꯃꯤꯠ ꯗ ꯐ꯭ꯔꯦꯁꯀꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ 1 ꯗꯥꯛꯇꯔ NG ꯁꯦꯅꯤꯌꯔ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯖ (CIRF) NECꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯤꯡ ꯏꯟꯖꯤꯅꯤꯌꯔ 1 ꯑꯁꯃꯤꯗꯥ ꯁꯥꯍꯅꯤ, ꯁꯨꯄꯔꯤꯟꯇꯦꯟꯗꯤꯡ ꯁꯔꯚꯦꯌꯔ ꯑꯣꯐ ꯋꯥꯔꯛꯁ TH ꯀꯣꯃꯜ ꯁꯤꯡ, ꯁꯔꯚꯦꯌꯔ ꯑꯣꯐ ꯋꯥꯔꯛꯁ PWD L ꯕꯤꯕꯦꯛ ꯔꯣꯏꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ CH ꯎꯇꯝꯅ ꯍꯥꯏ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯅꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯀꯤꯂꯣꯃꯤꯇꯔ 10,000 ꯁꯥꯡꯕ ꯂꯝꯕꯤ ꯊꯣꯡ 100 ꯂꯣꯏꯅꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯑꯃꯗꯤ ꯍꯥꯎꯁꯤꯡ ꯕꯤꯜꯗꯤꯡ ꯀꯌꯥꯃꯔꯨꯝ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯐꯤꯕꯝ ꯐꯒꯠꯍꯟꯅꯕꯒꯤ ꯊꯧꯗꯥꯡꯁꯨ ꯂꯧꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯔꯣꯗ ꯑꯦꯟꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯐꯟꯗ (CRIF), ꯔꯨꯔꯦꯜ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯟꯗ (RIDF), ꯁ꯭ꯀꯤꯝ ꯐꯣꯔ ꯁ꯭ꯄꯦꯁꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯇꯨ ꯁ꯭ꯇꯦꯠ ꯐꯣꯔ ꯀꯦꯄꯤꯇꯦꯜ ꯏꯟꯚꯦꯁꯠꯃꯦꯟꯠ (SASCI), ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯣꯅꯔꯁ, ꯅꯣꯔꯊ-ꯏꯁꯠ ꯀꯥꯎꯟꯁꯤꯜ, ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯗꯦꯗ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯃꯈꯥꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ CRIFꯀꯤ ꯃꯈꯥꯗ ꯀꯨꯝꯖꯥ 2020-21ꯒꯤ ꯑꯣꯏꯅ ꯂꯝꯕꯤ 15 ꯁꯦꯝꯅꯕ ꯁꯦꯡꯁꯟ ꯇꯧꯔꯛꯄꯗ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯔꯦ꯫ 2024-25ꯒꯤ ꯑꯣꯏꯅꯁꯨ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯁꯦꯇꯨ ꯕꯟꯙꯟ ꯕ꯭ꯔꯤꯖ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯀꯨꯝꯖꯥ 2023-24ꯗ ꯁꯦꯡꯁꯟ ꯇꯧꯔꯛꯄ ꯊꯣꯡ 4 ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯔꯕꯥꯟ ꯔꯣꯗ ꯗ꯭ꯔꯦꯅꯦꯖ ꯑꯦꯟꯗ ꯑꯦꯁꯦꯠ ꯃꯦꯅꯦꯖꯃꯦꯟꯠ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯦꯁꯤꯌꯥꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯏꯟꯚꯦꯁꯠꯃꯦꯟꯠ ꯕꯦꯡꯛꯅ ꯁꯦꯜ ꯊꯥꯗꯔꯛꯄ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯂꯝꯕꯤ ꯑꯃꯁꯨꯡ ꯗ꯭ꯔꯦꯅꯦꯖꯒꯤ ꯐꯤꯕꯝ ꯃꯇꯝ ꯀꯨꯏꯅ ꯆꯠꯅꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ꯫ ꯐꯤꯕꯝ ꯁꯣꯛꯂꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡ ꯆꯍꯤ 30 ꯆꯠꯀꯗꯕ ꯔꯤꯖꯤꯞ ꯄꯦꯃꯦꯟꯠ ꯊꯥꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫